Kuki NP Manipur ki shutdown highway da pallibu gari sing lengan Imphal ki holakpa ngamdri Maudu ki senapati fawda panduna leirakpa winger ahum Dimapur rom da amuk handuna satlagani Thasi ki tarahum gi ayuk Scotland amasung Courtjim khul ani ki marakti impulse tawduna thadau search leader yauna misam ahum hatkiba amasung maribuna sawon kiba thawdokpu yaningdaba fongdoktuna Kuki NP Manipur kimna Manipur gi highway sing da satharakiba total shutdown gi khongjang Kengthang anirakta pung nifuga nipan ko ina sangdo halakpadagi Imphal yausilakpa ngamdana maudagi na senapati phawgi marakta panduna leirakpa passenger puba gari singi manungdagi winger ahumdi Dimapur romda amu hana satlagani hari total shutdown asina maram oiraduna NH2 Imphal Dimapur lambida Imphal yausilakpa ngamdana panduna leirakliba truck passenger gari singi kungul lirubada Imphal gi North EOC da head office oiribu all Manipur interstate bus and allied transport association ki secretary Sauduri Mayum Rajenda hanglubada makna hai total shutdown asina maram oiraga Imphal yausilakpa ngamdana highway asida panduna leirakliba truck passenger gari singi apunba masing sani gi mathakta oigani gari sing asigi manungda maki association asigi oina bus kun yauri bus sing asigi manungda taraga marina maudagi na senapati phawbu ki marakta pali aduga Imphal da passenger puraga lakadaba bus anina Shillong da pallaga atai bus kharana Guwahati da panduna lari association asina konsinba gari singi manungda bus khakta natana winger kharasu yauri panduna leirakliba gari singi manungda association asigi oina yauriba winger ahumdi Dimapur romda amuk halaga satlagani amasu makhoina Dimapur da amuk hana satpada ya sangada thawgi sel association gi makeidigi makhoina Dimapur gi counter yorba matungda sangkiba thawgi winger masing khangdolaga piragani rakhi winger singa sina Dimapur romda amuk hana satlagani hairibasi makhoina purakku passenger singdi kadaida satkrabagi hanglubada total shutdown asina maram oiduna Imphal tamna thawjilakpa yadabadagi khamlaga panduna leiba horakpada passenger sing gari dagi kumthaduna mana thokpa satnabi yakri ayuk lungthilgi matamna gari dagi kumthaduna satnakiba sing numidang da amhana hanjilakadra natraga hanjilakloidra haibisu khangbamdri maram asina passenger sing yaudabagi mathakta Imphal tamna susangsilakpa yadrabanina lambida adumak panduna leibigi muhutta Dimapur romda halaga satnanaba siam sarakpana herki Dimapur romda halagani hairiba winger ahum asi ngarang numidang pung mapan tarakpa phawbadri satpa haukrabra haiduna hangba wongi pakhumdari haure natragan haudri haibadu timekeeper amasung counter singdagi confirm tawkhigani makhoina Dimapur phawba hanbada sangadaba seal di association na piragani haibagi thajabadi pikhrerki loidana maudagi na senapati phawbagi marakta palliba association sigi bus taraga mari yauna puna bus kunlong gidi driver amasum handyman singi nomagi punsida tangai fadana sada thaktawa yadaba potlam sing lainabigi dama association gi maikeidigi lupa lising ama amagi sanpham sing pikhrerki driver amasum handyman singi damak sara tanaba potlam sing oina hakthingna pigadabani adubo Sathokjasin yadabaga loidana potchai phangba phangdabagi khudong chadabasu mayuknabana bus singa sel oina pikhibani hari numit masing yamna panduna leirakpadagi association gi gari khara di jesami romna phawruga lakpa yagadra haiduna khannabasu leiri winger khakta natana bus ayambadasu tonglakpa passenger singi masingdi yamna hantharakle haraki Kuki NP Manipur gi total shutdown amukasu pung nifuga nipan sangdokre naga taruk thadoraktabadigi UN sina khudaktagi economic blockade hokre Thasi ki taraga humdoida Scotland amasum Courtjimani ki marakta khulai paibasingna thadok search leader yauna miyoi ahum hatkiba amasum maribuna suonkiba thawdok thokraba matung mathangi numit thasi ki taraga marida Kuki NP Manipur na Prime Minister pisinkiba Charter of Demand sing thabak to on thoraktri amasum senapati da phajindra thamrakliba Kuki misam sing masing suna thadoraktri hairaduna Scotland amasum Courtjim khulgi ambush ki matungdagi satharakiba total shutdown gi khongjang pung nifuga nipan sangdo hadakraba matungna amukasu ngarang ahing nongyai hauraduna atopa pung nifuga nipan gi oina sangdo ankhri Kuki NP Manipur kimna ngarang thokpa sirolamada wafam singasi phungdurapaga loinana asuk luraba phiba masida authority gi maikeidigi tumina leisilakpa masum pangthokadaba thabak sing pangthoraktabasi lebak thibani loinana phiba masi yaba ngamlo hedi Makatana piba masi hena sathirakthringai mangoinana government na thaudang loduna thabak pangthokadabani hari nakalamaromna United Naga Council UNC gi ambush ki thaudok matangda Kuki Militant singna Kangpokpi district ki Lairon Baifai amasum
sarpai moina kuki khulda naga misam kun fajinduna thamnambagi khara thadorokrabasu lemhauriba pastor ani yauna naga misam tarukti haujuk phawba thadoroktri haireduna makhoi tarukpu tekta kaidana thadoroktrabanina khudaktagi national highway singi naga tabi area singda inter district economic blockade ki khungjang changsilagani haina lakthorakri UNC ki working committee na ngarang thokpa sirolamada thadorokadabu watliba naga misam taruki khungul libina ba state lengak ti UNC na nahanung tilpung ani phawgi matam pikibani UNC gi maikei digi hanjin matam piraba phawbada naga misam tarukpu koki militant singna makhoi gi custody da phajinduna thamli hairaduna Manipur lengak ki missionary singna UNC na pikiba matam loikraba phawbada misam taruk asigi khungul liba ngamdre hena su phungdorokli nakala maramda koki NP Manipur na sangsilakpa total shutdown gi khongjang maram oiraduna tadubi mau maram amade ti kholena singba NS2 paringi mapam singda panduna lairakliba truck driver handyman singda sana thanaba polam singen tokre Northeast Federation of Trade Union amade Manipur Drivers Association gi miyang makhada Senapati District Truck Owners Association amasum Senapati District Truck Drivers Union na panduna lairakliba yamlaba truck singi driver amasum handyman singda sana thanaba polam sing yen tokibani hiramasigi matang Senapati District Truck Owners Association gi Vice President hai National Highway singda ban blockade torakpada khwaidigi ahan boina awase thing phanglibis driver sini maram asina makogi awabi yingbiduna lengana lokatpham thokpa thabak lokatpiu hairi Missing persons in rescue taunaba operations at Thari Police control room na ngarang numitang thokpa sirolamada missing persons in rescue taunaba left na sa tharakpo operations in gimanungsan na Kangpokpi district ki Lairon Baifai amasung Kharam Baifai khulsingi awang nungsup thangba hills range sing security force na coming amasung search operations sing sa Thari haina phongdorakli Panbaya bari thasa ki tara humdoi ki kotlen amasung kodjim ambush ki thawdok matungda naga amasung koki singna phajinduna thamlakpa misam singi manungdagi ngarang numidang phawbada pastor ani yauna naga taruk thaduraktri aduga koki singi na misam taraga mari thaduraktri haiduna claim taunaribani pam singda thaw stock leinadaba yaunari thaw leitabagi natti singthokpinaba gari leitabagini Manipur haukiba numi kharani asida Kangpokpi district manungda thokliba Erang asina maram oiraga mapalamdagi thaw tanker sing laktabana maram oiraga petrol pump kharadi stock leinadaba yaunari Paugi likun singnadi malom oil depot da thaw leitabagi nati depot asidagi pump singda thaw singthokpinaba gari sing leitabana thaw thadabadagi stock dry oibani hari haukiba me tara humdagi ayukta Kangpokpi district ki kotlen amasung kodjim gi marakta sakangdaba singna satharakpa embusta search lusingba ohum leikidaba mangana sokhiba thawdo adugi matung tarakpada district asigi manung sanba Lairon Wifi Koki Kunda Kulai Paibi Singda Konsa Kundagi Kunja Taragani Pan Fazin Kipagi Manungda Taragani Toy Tadoralaga Taruk Tadok Taraki Taudo Oduga Madi Lendana Senapati District Ti Kulen Nagasina Koki Gimioi Sing Fazin Bigi Manungda Mioi Taraga Mari Tadokraga Mioi Kra Fazin Duna Tamkibadigi Lambi Ting Bigi Kongjung Sing Kibadigi Tau Purapa Tanker Sing National Highway 2 Gi Noned Pandunari Thazane Oiba Mapam Digi Pangwa Pau Gi Likun Sing the High Thaugi gari sing adu Imphal gi malomda laidiba Indian Oil Corporation gi depot asida yauksilakpa yadana lairingai gi sera asida malom oil depot gi Manipur gi tungan mafam singda laidiba retail outlet singda thau thana ba gari leitabana pam singda thau gi stock kangba yaunarapani hari Hanati mapalamdagi sanglakpa gari sing asin malom oil depot da report toraba matuna gari sing aduna adumak depot gi pam sing da thau tharamani mapandagi gari sing sanglaktaba sina malom depot gi retail outlet pam sing da depot gi retail outlet pam sing da singthokpada matamda transporter sing na phangba thau asing manasi pikpana transporter sing na thau singthokpiu yadabadigi thau pam sing da thau kangmani hari amaromda hauzik mapalamdagi thau amasum gas singlakpa gari cham hena none da palaga lairi masina Imphal yauksilaklabadi hauzik thokliba problem asi khara makhaidi ko on mangangmani hari Manipur gi miyamna thau sing asi panic buying tawbigi hainabi sina su thau gi stock sing thunna tatpegi maramori numit nini humni yongadaba thau gi stock adu nongmada luisin kibana pam sing stock dry oinabigi maram oi hari amaromda IOC ga naknaba mafamdagi phangba pawgi likuna manahai housing Manipur petrol amasum diesel gi stock marang kaina laidi thau phangloi habigi mi paiba thoina pokningai liti
ꯅꯨꯃꯤꯠ ꯈꯔꯅꯤ ꯕꯟ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯥꯎ ꯆꯪꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯂꯩ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯅꯍꯥꯟ ꯖꯤꯔꯤꯕꯝꯗꯒꯤ ꯀꯦꯟꯕꯣꯏ ꯄꯤꯔꯒ ꯊꯥꯎ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨ ꯅꯣꯅꯦꯗ ꯂꯩꯔꯤ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯅ ꯒꯥꯔꯤꯁꯤꯡ ꯂꯥꯛꯇꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯍꯥꯏꯕꯗꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯒꯥꯔꯤꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯃꯥꯂꯣꯝ ꯑꯣꯏꯜ ꯗꯤꯄꯣꯠꯇꯒꯤ ꯄꯝꯁꯤꯡꯗ ꯊꯥꯎ ꯆꯤꯡꯊꯣꯛꯄꯒꯤ ꯑꯆꯤꯡꯕ ꯑꯁꯤ ꯑꯅꯧꯕ ꯇꯦꯟꯗꯔ ꯇꯧꯕꯗ ꯂꯣꯏꯅ ꯌꯥꯎꯈꯤꯕꯅ ꯃꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯏꯁꯨ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯁꯔꯝꯕ ꯑꯅꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯒꯥꯔꯤ ꯂꯥꯛꯂꯒ ꯄꯨꯈꯤꯕ ꯃꯤ ꯑꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯤ꯫ ꯄꯥꯎꯒꯤ ꯂꯩꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯤꯑꯣꯏ ꯑꯅꯤꯅ ꯅꯥꯔꯀꯣꯇꯤꯛ ꯑꯦꯟ ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔ ꯃꯅꯤꯄꯨꯔꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯡꯈꯩꯗꯒꯤ ꯅꯝꯗꯨꯅ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯡꯕ ꯇꯝꯅ ꯊꯧꯗꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯀꯣꯡꯕ ꯗꯣꯕꯤ ꯂꯝꯄꯥꯛ ꯃꯅꯥꯛꯇꯒꯤ ꯐꯨꯒꯠꯄ ꯉꯝꯈꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯁꯅꯥꯌꯥꯏꯃ ꯃꯩꯍꯧꯔꯣꯜꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯇꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ UNLFꯀꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ RK ꯁꯅꯥꯌꯥꯏꯃ ꯃꯦꯒꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯁꯦꯛꯇꯥ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯅ ꯁꯤꯟꯗꯨꯅ ꯁꯦꯛꯇꯥꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯑꯆꯪꯕ ꯏꯄ꯭ꯋꯥꯒꯤ ꯁꯪꯂꯦꯟꯅ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯊꯤꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ RK ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁꯦꯝꯒꯠꯂꯛꯄꯗ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯡꯊꯤꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯃꯤꯇꯩꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯁꯛ ꯈꯪꯍꯜꯂꯝꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯑꯀꯣꯏꯕꯁꯤꯡꯒꯤ ꯂꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕꯒꯤ ꯍꯤꯁꯇꯣꯔꯤ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯏꯇꯤꯍꯥꯁ ꯄꯨꯟꯁꯤꯔꯣꯜ ꯂꯩꯖꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅꯤ꯫ ꯑꯊꯧꯕ ꯏꯄꯥ ꯏꯄꯨ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯈꯣꯏꯅ ꯁꯦꯝꯒꯠꯂꯝꯕ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯅ ꯃꯤꯇꯩꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯉꯝꯕꯅꯤ꯫ ꯑꯁꯦꯡꯕ ꯃꯤꯇꯩꯗꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯣꯏꯒꯅꯤ꯫ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯉꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯤ ꯍꯣꯠꯅꯔꯛꯂꯤ꯫ ꯐꯨꯔꯨꯞ ꯑꯃꯒ ꯍꯥꯠꯅꯍꯜꯂꯛꯂꯤ꯫ ꯃꯤꯇꯩ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯎꯪꯈꯠꯅꯍꯜꯂꯤ ꯑꯃꯁꯨꯡ ꯃꯪꯂꯝꯆꯠꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯂꯩꯈꯥ ꯇꯥꯍꯜꯂꯒ ꯂꯨꯞꯊꯍꯟꯈꯤꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯤ ꯐꯥꯒꯦ ꯇꯧꯕꯗ ꯒꯝꯒꯤ ꯐꯥꯏꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯒꯝꯒꯤ ꯐꯥꯏꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯩꯈꯨꯟꯁꯤꯡꯅ ꯍꯥꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯔꯥꯡ ꯊꯣꯡꯃꯤꯟꯊꯪ ꯑꯦꯂꯥꯏꯁ ꯇꯥꯏꯒꯔ ꯀꯧꯕ KNFPꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯞꯅꯤ ꯍꯥꯏꯕꯖꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯅꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯈꯤ꯫ NIAꯒꯤ ꯀꯦꯁ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯦ 13ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯔꯤ꯫ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯅꯨꯄꯤꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯍꯟꯗꯅꯕ ꯒꯝꯒꯤ ꯐꯥꯏꯗ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔ ꯍꯖꯥꯔꯦꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯁꯗꯔ ꯍꯤꯜꯁꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯍꯥ 3 ꯐꯣꯠꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯅꯨꯄꯤꯁꯤꯡꯅ ꯅꯝꯗꯨꯅ ꯃꯣꯠꯂꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ ꯑꯃꯤꯠ ꯁꯥꯍ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯁꯔꯆ ꯑꯦꯟड ꯑꯦꯅꯥꯂꯥꯏꯁꯤꯁ ꯋꯤꯡ ꯔꯣꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯏꯪ 2048 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯑꯣꯏꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯊꯨꯡꯕ ꯉꯝꯅꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯔꯥꯏꯁꯄꯤꯜꯒꯤ ꯃꯅꯨꯡꯆꯟꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 142 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯁꯥꯊꯤꯔꯕ ꯀꯦꯞꯇꯥꯒꯟ ꯗ꯭ꯔꯒ ꯐꯒꯠꯄ ꯉꯝꯈ꯭ꯔꯤ꯫
Mayai Kaba Chinjak Drak Lalon Wiki Tabas, the Mapa Levaki Asoba Miwe Kaori, House India, the Mayai Kaba Chinjak Ayama Pushilak Libasi, Myanmar, the Puralaga, Bangladesh, the border, the India, Mapum Ayama, that Yakolakli, Loania, the Mayai Kaba Chinjak Lalon Wiki Tabasi, Mapung Para Timangam Nava, Malem Gilebak, Nipuronga, Puna Hokibasi, Aniro Masidagi, Tabak Domina, Duna Lakli Henesu, Ponto Kiari. Erang thoknaba lengakna thawoina phakibasing phangnaba hotnadrabra zukum Fazinduna thamgiba koncha khulgi naga kanglukki misam taruki manungna karigumba asi ana yaroklabadi asobi erang thokani masi thoknabi state amasum center lengana thawoina phakibasing phangnaba hotnadabra haina zukum zirang united committee manipur gi president maibon paumaina phongdokri Maibon Fomin Hai Tasi Tarahundaida, Kotlen Amasung Kojingi, Marak Kulai Pibisna, Sirs leader of Hot Kibaduga, Atopa, Misam Mangarum, Asu Open and Kiba Taudok Zukum na Akan Mamon Kandemtawi, Mangai Mapanagi Sangsilako Kulai Piba cookies in the Makogi Dimanama Pangnavatan Bada, Community Kudimaki, Misam could taba so awaba pibi tabasi asuma kongtanati makoina phangna batali bi dimana duri stenamusum center lenga ka taina biyo amaronda hajin kiba nagagi misam taruka shanapati da phajinduna lariba koki singa kushina si habeda bakum pirak triba sinadi miyam da khoisauna ba masum singna ba kya phoni masida amuk lenga ki mai kai digi sumara leibi sing phabagi mehutta tumina leshinba phajin kiba misam singshu kanna ba lokhat hotna da ba lariba sing asauba irang thuana ba silabra haina Maipona Fongdokian is powers to Makatari. Ten takpa pawmana, Ariba Siel Mayek Singi Akanabe exhibition Pangtokri. Book Club Kangabok na Sinduna, Ngarang Kangabok Part 3 Makalekai de Leba, BS Manitoy Sarmagi, Mandap Kumzay Nisingan Amagasama Panga Marfuga Mariki Zulai Tada, Kangaboki Kaifa Lokol de Gipankiva Ariba Siel Mayek Singi Akanava, exhibition Nama Pangtokre. Manipur Ariba Siel Mayek Sing Pangbagi Puari the Kwaidigi Yamna. Pankibagi Kangapokpi, Kaipala Koldagi Pankiba Ariba Silma Yexingi exhibition gi Thoramsi, book club Kangabona Putokwa, multi-language journal, concert, di Kangabok Diary Gani Suba volume 2026 edition gi Pongbi Thorongo in a Pangtokune Hari. Dentanusum the Miam Tamzagi Musumakata Vanoba of the Miampunaminasi.